Mamang thagi ahumdagi lamdam asida khangawdana tholakhiba kanglupki irang manungda hojik phawbgi oina tongan police station Manipur Rifles ki posting amadi gun house gi miyam amadi khulai paiba kuki lalhobusingna tongan makal gi nongmei Lishing marirom amadi nongmei maru lak mangarom lakhre hairi hiram masigi matangna MAMI TV na thajaba yaba mafamdagi fanga pawgi matunginadi lakraba nongmei sing adugi manungda ngarang phawbada nongmei chatruk rom recover tawba ngamkhre recover tawkraba nongmei sing adugi manungda haukiba pung kunga marigi manungda nongmei samaga nifurom recover tawkibani hairi pawasina hai mamang thagi kunga mapandagi ngarang nungtil phawbada imphal da laiduna lamdam asida thokliba irang asigi waroisin puraknaba honaramkiba Union Home Minister Amit Shahna ngarang Delhi gi damak imphal thadoktrngai mamangda pangthokiba pawmisinga unaba amada police station Manipur Rifles ki posting dagi lakhiba nongmei sing adu police surrender tobiu natrabadi ngasidagi chingnaba mafam singda operation chathaba hauragani haina laukthokraba matung haukiba pung kunga marigi manungda tongan police station singda nongmei samaga nifuram surrender tawkibani hairi ningsingba yabadi mamang thagi ahum Churachandpur da irang haukiba ahanba numitki nungthil da Churachandpur bazar da hangba Churachandpur gun house mafam adugi kunja singna thugai khibaga loinana gun house aduda yonana bathamba tongan makal gi nongmei samanga gi mathakta amadi nongmei maru Lishing kya laukiba laikhrabane thaudo aduna ahanba nongmei lakhibagi thaudo oikibaga loinana mamang thagi marida pangai da leiba MPTC da miyamna nongmei lakhibane madugi matungda ching amadi tamgi mafam singda leiba police station amadi MR gi post singdagisu kangluf anigi miyamna nongmei sing lakhibani thaudo adu thokraba matung police na mafam kharadagi nongmei khara fagat kiba laikhrabani